Punsida ko mai pak nama successful oi nama hano honoba nang nabu successful oi raba ko nangi ningba pamba pono maksi thungani ba masi ma kai dong ida kaw ganum ba ko nangi punsida matam pum da mioi khuding mang na ko nangi punsida whatsapp oi gera status oi gera nangi punsi oi gera ko matam pum da nangi status yengani nangi status bu hangani ba nangi punsida matam pum da masigi matang asela kani ba mioi khuding mang na ko nang nungai ri bara kam dauri kari da tauri haibase kana amata na hangloiba nang kari honari kari position da lai nangi status kari no masi matam pumbada hangani ba maram asina matam pumbada hana ko mai pak na successful oina ma honoba. Hey guys, mahausa gomna ina ngasi su nungsi khraba phaja khraba wari ama puduna lakjari ai thajai ngasi gi wari asina su miam da khajik tang oira su kanam bi pibi gani haina aduga miam ai gi video asibu yangbiri ba ai gi subscriber ai gi viewers miam na nungsi biduna ai gi channel ase subscribe tawbiramu subscribe ki button ase miam gi oina di free nin khoi gi subscribe amamam na aigi punsida mamal yamna yam halleba aduga loina na aigi video asibu yangbiriba miyam sing na khoigi ningba pamba pumna bak su thungba oi jasano aduga nang ama su nangi family su ana ayek yaudana nung ai phana panduna leiba oi sanu taibang pal asida sigi wari ase khoigi oja guru amaga magi satra magi gai wari ne ba magi satra ase yam thina talleba thabak ingkhang amata suning deba ko ngasi su haina piba thabak ase numinini humni gi matung daga su gani ba mase yam thina talleba magi oja guru asina ko magi mong matang wase adum ubada ko mase khan mani ba kari num ana tawri ba sukki matik talli ba se kari gino haiduna ko magi oja guru asina ko nong madi magi satra se kausalaga haibani ba yengu ai numit humni gi damakta mafam ase thadok laga mafam amada chat tawba lei nangi haujikti nangi responsibility ni nangi na thawni mafam ase nangna yengsing khochin ba ado ai nangona ko nung ama piramge masigi nung ase yam thina chekchin na thamlamu ko haiduna sai go jaguru aduna ko nung amu ba ma putholaga magi makutta sinabani ba chatra aduna o jaguru adu da hangmani ba oja masigi nung ase masigi kana ba se kana masina kari no tawdori ba masi haibani ba masi hairaba kanda sai ko jaguru du na harakpani ba yengu masigi nung asina ko nangna soklu ba yot ta ko yot ado nang sana on gani sini ba nangona numit humni gi matam lai numit humni gi manung sida nangna tawning ba tawba yagani numit humni hek subaga ai mafam asida la kani aduga nung ase ai amuk laura ragani masi haibani ba masi hairaba kanang sai waja guru du chatkhre ba kanang sai satra do katan haiba tare ko miam katan do na khanbani ba as nung ase para ba kana ai ngona din numit humni gi matam lai ri maram masina ai ngahaktang lairaga ai khangada aina tawningba miam se ai dum tawge se khanbani ba matam asum amataw asumna ko khanna ko nongma hawgre ba ko nongma hawrba kanda ko manse amuk khasu khanbani ba as ai ngona numit nini khatang matam lairi ko ai nung ase puraga ai yot kya da soklaga habdi sana olaga ai se yamna nungai ai phaba ma oina nam hona da ba yate haidna masi khanna ko ma se dum laibani ba laina ma khanbani ba ko ai ngona matam dum lairi khanbadagi ko masi ko numit ini hawgre ba ko numit humni subai mata ase da ko masida sumana ko chamana na dum khanbani ba mana khanbani ba as ngasi di matam chupama habadi numit chupama lairi ai ngasi ngahaktang cha ising chathok ngahaktang potharaga bazar da chatlaga yot mayama lairaga puraklaga masigi nung asina soklaba kanda sana ohlallagi seni ba mana masi khalaga ko chak se chathok ko ngahaktang pothage khanduna ko mase tummani ba tumba sida ko ma phajana tumthagre ba ko makeup he pangla ko mana matam masi yeng matam se hawgre ba ko hawgi bejan maram moiraga mana ko yamna thuna chatlaga ko bazar dagi ko nung habidi yot laige chatpani ba ataw asumna chatpa sida ko lambi makhang da ko ngasagi magi oja guru ado thengna bani ba adu oja guru adu na haibani ba nangi matam loire haiduna aduga nung ado oja guru adu na logi bani ba masigi piklaba wari ase masidai sida tamjaninga aise aina miyamda pining liba haibadi haining liba se karino haibada ko khoi tan ba se masina ko ai khoi bu manghaliba nangi punchi da su ko ai gi video sibu yangbiriba miyam si mioi miyama lerangani ba ko ai masi tawni madu tawni khanba miyama laigani ba ko ngasi tawni hayeng tawni khalaga ko phamduna kuna ka china mada ngasi tawge khalaga ngai hak matung yauraba kanda na ko hayeng tawrage hangchik tawrage mataw sumna dum postpone tawduna ko matam mase dum manghaliba nangi punsida kari gumba ma tawge khotke khalagadi honage khalagadi ko nangna khalibado haujik tawge khalibado kudakta tawba hamba maduda khakta da ko nang successful amasung mai pakpa mioi ama oigani ba tan ba se
ꯃꯁꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯪꯅꯕꯨ ꯇꯜꯂꯕꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯕ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯧꯒꯅꯤ ꯈꯟꯗꯨꯅꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯄꯣꯁꯄꯣꯟ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯃꯇꯝ ꯑꯁꯦ ꯀꯩꯗꯧꯉꯩꯗ ꯃꯥꯡꯍꯜꯂꯣꯏꯒꯗꯕꯅꯤꯕ ꯃꯇꯝ ꯍꯥꯏꯕ ꯃꯇꯝꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯑꯂꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯩꯗꯧꯉꯩꯗ ꯄꯨꯟꯁꯤꯗ ꯇꯟꯒꯅꯨꯕ ꯍꯣꯠꯅꯕ ꯀꯜꯂꯨꯕ ꯍꯣꯠꯅꯔꯕ ꯅꯪꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯁꯨ ꯊꯨꯡꯂꯔꯒꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯨꯕꯗꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯅꯁꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ